ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯇꯣꯟꯒꯤ ꯄꯣꯛꯄꯗ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯛꯈꯤꯕ ꯋꯥ ꯈꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯈꯇꯪ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯈꯇꯪ ꯃꯌꯥꯝꯗ ꯉꯁꯤ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯉꯁꯤ ꯃꯥꯏ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯒꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯇꯣꯟꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯍꯟꯁꯦ ꯐꯪꯉꯕ ꯃꯇꯨꯡꯗ ꯆꯍꯤ 3 ꯃꯈꯥꯏꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯐꯪꯖꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯥꯁꯇꯔ ꯇꯝꯒꯦ ꯍꯥꯏꯅ ꯃꯥꯁꯇꯔ ꯇꯝꯕ ꯍꯧꯒꯠꯂꯦꯕꯀꯣ ꯃꯥꯁꯇꯔ ꯇꯝꯕ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯈꯥꯏꯕꯨꯛ ꯆꯪꯈꯠꯂꯛꯄꯩꯁꯤꯒ ꯏꯆꯥꯇꯣꯟꯁꯦ ꯑꯩ ꯀꯟꯁꯤꯞ ꯑꯣꯏꯔꯦꯕꯀꯣ ꯐ꯭ꯂꯠꯁꯦ ꯂꯥꯛꯑꯦ ꯐ꯭ꯂꯠꯁꯦ ꯂꯥꯛꯄꯁꯤꯒ ꯏꯇꯣꯝꯇ ꯊꯥꯁꯦ ꯁꯨꯔꯕꯅꯤꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯔꯨꯝꯁꯤꯁꯨ ꯄꯨꯔꯥ ꯐꯃꯨꯡ ꯊꯨꯝꯅ ꯏꯁꯤꯡ ꯆꯪꯉꯦꯕꯀꯣ ꯐꯃꯨꯡ ꯊꯨꯝꯅ ꯏꯁꯤꯡ ꯆꯪꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯌꯨꯝꯕꯨ ꯑꯩꯁꯦ ꯈꯨꯗꯛꯇ ꯀꯩꯅꯣꯝ ꯇꯧꯕꯁꯨ ꯌꯥꯕ ꯀꯦꯁ ꯑꯗꯨꯒꯨꯝꯕꯅꯦꯕꯀꯣ ꯑꯩꯒꯤ ꯂꯥꯁ ꯆꯦꯛꯑꯞꯀꯁꯦ ꯑꯩꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯦꯜꯂꯕ ꯂꯦꯞ ꯍꯦꯟꯕ ꯏꯁꯤꯡꯗ ꯍꯤꯗ ꯇꯧꯔꯒ ꯂꯥꯁ ꯆꯦꯛꯑꯞ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯏꯆꯥꯇꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯠꯂꯦ ꯅꯣꯡꯃꯈꯛ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒ ꯗꯣꯛꯇꯔ ꯆꯠꯂꯦ ꯗꯣꯛꯇꯔ ꯆꯠꯂꯒ ꯑꯩꯁꯦ ꯍꯥꯏꯗꯤ ꯍ꯭ꯋꯥꯏꯠ ꯄ꯭ꯂꯦꯂꯦꯠ ꯍꯥꯏꯕ ꯑꯩꯒꯤ ꯏꯗꯣ ꯑꯩꯁꯦ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯦꯕꯀꯣ ꯕꯣꯇꯜ 3 ꯃꯊꯧ ꯇꯥꯕ ꯑꯗꯨꯒꯤ ꯏꯁꯦ ꯑꯩꯈꯣꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯄꯣꯛꯑꯝꯗꯥꯏ ꯃꯇꯝꯁꯤꯒ ꯏ ꯂꯩꯇꯗꯅꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯄꯨꯡ 9 ꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯚꯤꯖꯤꯠ ꯇꯧꯔ ꯍꯜꯂꯛꯄꯗ ꯄꯨꯡ 9 ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯝ ꯎꯄꯥꯏ ꯂꯥꯝꯕ ꯐꯪꯗ꯭ꯔꯦꯕ ꯌꯨꯝꯗꯁꯨ ꯃꯃꯥꯁꯦ ꯍꯥꯏꯗꯤ ꯈꯔ ꯍꯦꯟꯐꯗꯕ ꯃꯇꯝꯁꯦ ꯊꯥꯖꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯀꯣ ꯃꯣꯏꯒꯤ ꯕꯣꯔꯃꯣꯟ ꯍꯥꯏꯕ ꯌꯥꯇꯤꯗꯣ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯦ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯃꯣꯏ ꯃꯧꯄꯥꯅꯤꯄꯥꯁꯤꯡ ꯖꯥꯝꯅ ꯂꯩ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯈꯔ ꯖꯥꯝꯃꯦꯕ ꯑꯗ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯀꯩꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯂꯣꯏꯅꯃꯛ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯥꯏꯅ ꯑꯗꯩ ꯑꯩꯅ ꯃꯇꯥꯡꯗꯨꯒ ꯑꯥꯝꯁꯨꯗꯁꯨ ꯈꯔ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯇꯧꯔꯒ ꯃꯣꯏꯒꯤ ꯈꯨꯊꯥꯡꯗꯒꯤ ꯈꯔ ꯄꯥꯎ ꯐꯥꯎꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯁꯨ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯕ ꯑꯗꯣ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯦ ꯑꯗꯨꯒꯁꯨ ꯔꯦꯁꯄꯣꯟꯁꯁꯦ ꯂꯥꯛꯇ꯭ꯔꯕꯀꯣ ꯑꯩ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯋꯥꯃꯟꯒ ꯄꯤꯌꯦꯕꯀꯣ ꯑꯋꯥꯃꯟꯒ ꯄꯤꯕꯗꯣ ꯃꯣꯏ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯧꯕ ꯌꯥꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯋꯥꯁꯤꯡꯁꯦ ꯍꯥꯏꯔꯒꯅꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯆꯥꯇꯣꯟꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯐꯪꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯀꯦꯛ ꯂꯧꯕ ꯂꯥꯛꯑꯦ ꯀꯦꯛ ꯌꯦꯡꯁꯤ ꯃꯌꯥꯝ आइए जय लक्ष्मी ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯇꯝꯗꯨꯒꯁꯨ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯃꯄꯥꯏ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯂꯩꯗꯣ ꯃꯄꯥꯁꯦ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯆꯥꯟꯗꯤꯒꯔꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯇꯅ ꯆꯠꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯄꯥꯅ ꯗ꯭ꯌꯨꯇꯤ ꯂꯥꯛꯇꯅ ꯑꯍꯥꯟꯕ ꯐꯥꯔꯁꯀꯤꯗꯨꯒꯁꯨ ꯌꯥꯎꯗꯦ ꯍꯟꯗꯛꯁꯨ ꯌꯥꯎꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯄꯥ ꯌꯥꯎꯗꯕꯅꯤꯅ ꯆꯠꯈꯤꯕ ꯆꯍꯤ 2 ꯑꯅꯤꯃꯨꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯤꯛꯅ ꯇꯧꯋꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯤꯒꯤꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯤ ꯈꯔ ꯂꯥꯛꯇꯣꯏꯗꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯆꯥꯛ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯔ ꯆꯥꯛꯁꯦ ꯈꯔ ꯑꯦꯔꯦꯟꯖ ꯇꯧꯕꯅꯦꯕ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯌꯥꯝꯅ ꯆꯥꯎꯔ ꯇꯧꯕꯗꯣ ꯅꯠꯇꯦꯕꯀꯣ ꯑꯁꯤꯐꯥꯎꯗ ꯏꯇꯣꯝꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯦꯛ ꯂꯧꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯤ ꯃꯃꯥꯡꯗ ꯆꯣꯞꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯏꯀꯥꯏꯒꯗ꯭रा ꯍꯥꯏꯅꯅꯦ ꯌꯥꯝ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯣ ꯃꯄꯥ ꯂꯩꯕ ꯑꯣꯏꯗꯤ ꯁꯣꯔꯠ ꯑꯣꯏꯔꯁꯨ ꯐꯠ ꯑꯃ ꯆꯠꯂꯒ ꯍꯥꯏꯗꯤ ꯃꯦꯀꯞ ꯇꯧꯅꯕꯒꯤ ꯑꯃꯈꯛ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯇꯕꯗꯣ ꯀꯞꯅꯤꯡꯉꯤ ꯋꯥꯏ ꯍꯥꯏꯗꯤ ꯏꯇꯣꯝꯇ ꯍꯣꯠꯅꯕꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯉꯥꯡꯁꯤꯡ ꯀꯥꯞꯄꯦ ꯍꯧꯒꯠꯂꯦ ꯀꯦꯛ ꯂꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤ ꯄꯨꯟꯕ ꯍꯧꯔꯦ ꯕꯂꯨꯟ ꯄꯨꯔꯛꯑꯦ ꯇꯧꯔꯤꯅꯦ ꯑꯩ ꯍꯣꯏ ꯏꯆꯥꯒꯤ ꯉꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯍꯥꯏꯅ ꯑꯩ ꯂꯣꯏꯁꯜꯂꯦ ꯁꯤꯒ ꯍꯩꯔꯨ ꯈꯔ ꯁꯤ ꯂꯥꯡꯉꯦ ꯑꯩ ꯃꯁꯤꯗ ꯑꯝꯇ ꯍꯥꯟꯅ ꯉꯇꯥꯏ ꯈꯨꯔꯨꯝꯊꯣꯛꯎꯒꯦ ꯑꯗꯣ ꯃꯣꯏ ꯑꯅꯤꯗꯤ ꯁꯣꯝꯗ ꯁꯥꯟꯅꯔꯤ ꯂꯣꯏꯁꯟꯗꯅꯗꯤ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯃꯣꯏ ꯑꯅꯤ ꯁꯥꯟꯅꯔꯤ ꯃꯌꯥꯝ ꯑꯌꯨꯛ ꯉꯟꯇꯥꯒꯤ ꯆꯥꯒ ꯑꯃꯐꯥꯎ ꯊꯛꯇ꯭ꯔꯤꯀꯣ ꯏꯔꯨꯁꯦ ꯄꯨꯔꯞ ꯊꯣꯛꯑꯒ ꯀꯣꯛꯀꯁꯦ ꯑꯗꯨꯝ ꯂꯨꯁꯜꯂꯦ ꯁꯤꯅ ꯇꯧꯔꯒ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯏꯔꯨꯖ ꯊꯣꯛꯍꯜꯂꯦ ꯍꯥꯏꯗꯤ ꯚꯦꯀꯦꯁꯟꯁꯨ ꯂꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯏꯗꯨꯅ ꯃꯣꯏꯁꯦ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯦꯕꯀꯣ ꯑꯗꯣ ꯇꯨꯝ ꯍꯧꯗꯣꯛꯑꯒ ꯆꯥꯡꯅ ꯏꯔꯨꯁꯦ ꯖꯔ ꯆꯥꯏꯊꯔꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯨꯗꯛꯇ ꯇꯧꯔꯒ ꯂꯥꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛ ꯉꯟꯇꯥꯁꯤꯒ ꯂꯥꯏꯁꯦ ꯈꯨꯔꯝꯊꯣꯛꯑꯒꯗꯤ ꯋꯥꯏ ꯁꯪꯉꯦꯕ ꯑꯗꯣ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯁꯨ ꯊꯣꯡꯒꯥꯟꯗ ꯂꯩꯕꯀꯣ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯌꯥꯝ ꯈꯨꯔꯝꯅꯤꯡꯕꯀꯣ
ꯑꯗꯨꯗꯨꯅ ꯄꯨꯔꯞ ꯑꯝꯇ ꯈꯨꯔꯨꯝ ꯊꯣꯛꯎꯔꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯊꯛꯄꯗꯣ ꯑꯩꯈꯣꯏ ꯄꯟꯗ꯭ꯔꯦꯅꯀꯣ ꯂꯥꯏꯗꯣ ꯈꯨꯔꯨꯝ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯄꯣꯛꯂꯛꯄꯗ ꯃꯥꯁꯦ ꯍꯥꯏꯗꯤ ꯈꯔ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯂꯥꯛꯄꯁꯤꯒꯀꯣ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯗꯨꯅ ꯏꯁꯣꯔꯗ ꯍꯥꯟꯅ ꯑꯌꯨꯛꯇ ꯈꯨꯔꯨꯝꯕ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯅ ꯕꯅꯥꯅꯥ ꯆꯥꯒꯦ ꯑꯩ ꯁꯤꯒ ꯂꯩꯔꯦ ꯈꯨꯠꯇ ꯍꯩꯔꯨꯛ ꯄꯨꯔꯛꯏꯁꯦ ꯃꯣꯏ ꯁꯤꯒꯗꯤ ꯁꯨꯃꯥꯏꯅ ꯍꯩꯔꯨꯛꯁꯦ ꯄꯤꯕꯅꯦꯕ ꯆꯅꯥꯒ ꯂꯐꯣꯏꯒ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯨꯝꯃꯨꯔꯦ ꯑꯌꯨꯛ ꯋꯥꯏ ꯁꯪꯉꯦ ꯍꯜꯂꯛꯑꯦ ꯅꯨꯡꯁꯥꯁꯨ ꯉꯁꯤꯗꯤ ꯁꯥꯕꯅ ꯂꯣꯏꯔꯦ ꯁꯥꯏ ꯅꯨꯡꯁꯥꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯇꯣꯟꯒꯤ ꯄꯣꯛꯄꯗ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯛꯈꯤꯕ ꯋꯥ ꯈꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯈꯇꯪ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯈꯇꯪ ꯃꯌꯥꯝꯗ ꯉꯁꯤ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯉꯁꯤ ꯃꯥꯏ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯏꯕꯁꯤꯒꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯉꯨꯕꯗꯅꯦ ꯅꯨꯃꯤꯠꯁꯤꯡꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯅ ꯋꯥꯅ ꯑꯩꯅ ꯂꯦꯟꯈꯤꯕꯗꯣꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩ ꯏꯆꯥꯇꯣꯟꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯍꯟꯁꯦ ꯐꯪꯉꯕ ꯃꯇꯨꯡꯗ ꯆꯍꯤ 9 ꯃꯈꯥꯏꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯐꯪꯖꯕꯅꯦꯕꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯩꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯖꯗꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯦꯜꯊ ꯏꯁꯨꯁꯨ ꯈꯔ ꯂꯩꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕꯁꯨ ꯂꯩꯇꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯅೋ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯁే ꯃꯥꯁꯇꯔ ꯇꯝꯒꯦ ꯍꯥꯏꯅ ꯃꯥꯁꯇꯔ ꯇꯝꯕ ꯍꯧꯒꯠꯂꯦꯕꯀꯣ ꯃꯥꯁꯇꯔ ꯇꯝꯕ ꯍꯧꯒꯠꯂꯒ ꯑꯩꯁꯦ 2nd ꯁꯦꯃꯤꯁꯇꯔ ꯈꯥꯏꯕꯣꯛ ꯆꯪꯈꯠꯂꯛꯄꯩꯁꯤꯒ ꯏꯆꯥꯇꯣꯟꯁꯦ ꯑꯩ ꯀꯟꯁꯤꯞ ꯑꯣꯏꯔꯦꯕꯀꯣ ꯃꯇꯝꯗꯨꯒ ꯑꯩꯁꯦ ꯒꯥꯔꯤ ꯃꯆꯥ ꯇꯧꯔꯒ ꯆꯠꯂꯤ ꯑꯗꯣ ꯑꯩꯁꯦ ꯈꯪꯗꯦ ꯀꯟꯁꯤꯞ ꯑꯣꯏꯔꯦꯅ ꯑꯗꯨꯑꯣꯏꯗꯤ ꯈꯔꯅꯤ ꯂꯩꯔꯒ ꯑꯩꯁꯦ ꯊꯥ 2 ꯐꯥꯔꯛꯄꯗ ꯀꯟꯁꯤꯞ ꯑꯣꯏꯔꯦꯅ ꯈꯪꯉꯦꯕ ꯈꯪꯉ ꯃꯇꯝꯗ ꯑꯩꯁꯦ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯁꯨ ꯑꯩꯅ ꯆꯍꯤ 9 ꯃꯈꯥꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯑꯦꯛꯁꯦꯞ ꯇꯧꯖꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯒꯤ ꯁꯣꯝꯗꯁꯨ ꯑꯩꯒꯤ ꯀꯃꯥꯏꯅ ꯑꯩ ꯀ꯭ꯂꯥꯁ ꯆꯠꯀꯅꯤ ꯀ꯭ꯂꯥꯁꯁꯨ ꯗꯦꯂꯤ ꯆꯠꯇꯕ ꯌꯥꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯍꯥꯏꯗꯤ ꯇꯧꯅꯦꯅ ꯈꯜꯂꯒ ꯇꯧꯔꯕꯅꯤ나 ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯃꯥꯁꯇꯔ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯅ ꯄꯤꯇ꯭ꯔꯨ ꯄꯤꯛꯏꯅꯤ ꯈꯟꯖꯔꯛꯄ ꯋꯥꯈꯜꯅꯦꯕ ꯑꯗꯨꯏꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯅꯤꯃꯛꯁꯦ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯏꯁꯨ ꯑꯩ ꯗꯁꯥ ꯑꯣꯏꯔꯦ ꯐꯔꯦ ꯑꯩ ꯂꯝꯕꯤ ꯀꯣꯟꯅ ꯗꯁꯥ ꯂꯥꯛꯑꯁꯨ ꯍꯥꯏꯅ ꯑꯩ ꯇꯧꯅꯤꯅ ꯑꯩ ꯊꯥꯗꯣꯛꯇ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯦ ꯇꯞ ꯇꯧꯔꯒ ꯑꯩ ꯕꯁꯇ ꯇꯧꯔꯒ ꯆꯠꯂꯦꯕꯀꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯈꯔ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯋꯥꯅ ꯆꯠꯇꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯁꯦ ꯌꯥꯝ ꯋꯥꯁꯜꯂꯛꯑꯦ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯩꯗꯣ ꯑꯗꯨꯏ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯥ ꯂꯦꯞꯄ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯕꯣꯔꯗ ꯃꯤꯇꯤꯡꯒꯤ ꯀꯦꯁꯁꯦ ꯈꯔ ꯌꯥꯝꯅ ꯊꯣꯛꯏꯑꯕ ꯀꯣꯛ ꯉꯥꯎꯕꯁꯦ ꯑꯗꯣ ꯑꯩꯅ ꯆꯠꯄ ꯉꯝꯗꯗꯅ ꯃꯌꯥꯝ ꯃꯔꯛꯇ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯅ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯕꯅꯤꯅ ꯑꯩ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯃꯨꯛ ꯐ꯭ꯂꯠꯁꯦ ꯅꯪꯁꯜꯂꯦꯕ ꯁꯤꯜꯆꯔꯒꯤ 2022ꯗ ꯅꯪꯈꯤꯕ ꯐ꯭ꯂꯠꯁꯦ ꯅꯪꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯩꯁꯦ ꯀꯅꯥꯝ ꯂꯩꯇꯗꯅ ꯏꯆꯥꯅꯤꯄꯥ ꯑꯍꯟꯁꯤꯅ ꯍꯥꯏꯗꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠꯐꯥꯎ ꯂꯩꯇꯗꯅꯅꯦ ꯃꯥꯁꯦ ꯃꯤꯅ ꯆꯥꯅꯕꯗ ꯎꯔꯒ ꯃꯤꯉꯩꯗꯤ ꯉꯝꯕꯅꯤꯅ ꯃꯄꯥꯟꯗ ꯆꯠ ꯈꯣꯠꯇꯅ ꯂꯩꯅꯍꯧꯔꯦ ꯐ꯭ꯂꯠ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯍꯥꯏꯗꯤ ꯏꯁꯥꯗ ꯊꯥ ꯂꯨꯝꯅ ꯂꯩꯔꯕꯅꯤꯅ ꯊꯥ 9 ꯁꯨꯖꯜꯂꯛꯑꯦꯕ ꯊꯥ 9 ꯁꯨꯖꯜꯂꯛꯑꯦ ꯐ꯭ꯂꯠ ꯂꯥꯛꯄ ꯃꯇꯝꯁꯤꯒ ꯑꯩꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯨꯝ ꯇꯥꯔꯤꯉꯩꯗ ꯐ꯭ꯂꯠꯇꯨꯅ ꯍꯟꯖꯤꯟꯈꯔꯦꯕ ꯈꯥꯂꯤ ꯆꯦꯡꯒ ꯍꯋꯥꯏꯒ ꯊꯥꯎꯒꯗ ꯂꯩꯍꯧꯕ ꯑꯗꯨꯁꯨ ꯍꯥꯏꯗꯤ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯧꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯇꯧꯔꯤꯉꯩꯁꯤꯗ ꯐ꯭ꯂꯠꯁꯦ ꯂꯥꯛꯄꯁꯤꯒ ꯏꯇꯣꯝꯇ ꯊꯥꯁꯦ ꯁꯨꯔꯕꯅꯤꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯔꯨꯝꯁꯤꯁꯨ ꯄꯨꯔꯥ ꯐꯃꯨꯡ ꯊꯨꯝꯅ ꯏꯁꯤꯡ ꯆꯪꯉꯦꯕꯀꯣ ꯐꯃꯨꯡ ꯊꯨꯝꯅ ꯏꯁꯤꯡ ꯆꯪꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯌꯨꯝꯕꯨꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯁꯥꯊꯤꯅ ꯄꯥꯡꯕꯤꯈꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯗꯨꯒꯤ ꯂꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯗꯤꯁꯥ ꯈꯨꯗꯛꯇ ꯀꯩꯅꯣꯝ ꯇꯧꯕꯁꯨ ꯌꯥꯕ ꯀꯦꯁ ꯑꯗꯨꯒꯨꯝꯕꯅꯦꯕꯀꯣ ꯑꯩꯒꯤ ꯂꯥꯁ ꯆꯦꯛꯑꯞꯀꯁꯦ ꯑꯩꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯦꯞ ꯍꯦꯟꯕ ꯏꯁꯤꯡꯗ ꯍꯤꯗ ꯇꯧꯔꯒ ꯂꯥꯁ ꯆꯦꯛꯑꯞ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯏꯆꯥꯇꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯦꯛ ꯐ꯭ꯂꯠ ꯂꯣꯏꯕꯒ ꯃꯄꯥ ꯁꯨꯇꯤ ꯂꯥꯛꯑꯦ ꯐ꯭ꯂꯠ ꯂꯣꯏꯕꯒ ꯑꯗꯨꯏ ꯊꯥ 9 ꯂꯣꯏꯕꯒ 9 ꯆꯪꯉꯛꯄꯁꯦ ꯗꯣꯛꯇꯔꯅ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯁꯤ ꯍꯥꯏꯗꯅꯅꯦ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯆ꯭ꯌꯣꯔ ꯑꯣꯏꯔꯞ ꯇꯧꯕꯗ ꯃꯥꯁꯦ ꯄꯣꯛꯄꯅꯦꯕꯀꯣ ꯃꯄꯥ ꯂꯥꯛꯄꯒ ꯑꯗꯨꯁꯨ ꯃꯄꯥ ꯂꯥꯛꯄꯒ ꯄꯣꯛꯄꯗꯣ ꯏꯖꯤ ꯅꯠꯇꯦꯀꯣ ꯐ꯭ꯂꯠ ꯈꯔ ꯑꯩꯈꯣꯏꯒꯤ ꯒꯂꯤꯁꯦ ꯇꯃꯛ ꯀꯪꯉꯤ ꯑꯇꯣꯞꯄꯗꯗꯤ ꯂꯩꯔꯦꯕ ꯏꯁꯤꯡ ꯑꯗꯣ ꯍꯥꯏꯗꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗ ꯃꯄꯥ ꯂꯥꯛꯄꯒ ꯗꯣꯛꯇꯔꯗ ꯆꯠꯂꯦ ꯅꯣꯡꯃꯈꯛ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒ ꯗꯣꯛꯇꯔ ꯆꯠꯂꯒ ꯑꯩꯁꯦ ꯍꯥꯏꯗꯤ ꯋꯥꯏꯠ ꯄ꯭ꯂꯦꯂꯦꯠ ꯍꯥꯏꯕ ꯑꯩꯒꯤ ꯏꯗꯣ ꯑꯩꯁꯦ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯦꯕꯀꯣ ꯕꯣꯇꯜ 3 ꯃꯊꯧ ꯇꯥꯕ ꯑꯗꯨꯒꯤ ꯏꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯦꯔꯦꯟꯖ ꯇꯧꯍꯧꯗꯕ ꯑꯗꯣ ꯃꯣꯏꯒꯤ ꯏꯁꯇꯥꯐꯁꯤꯡꯗꯨꯅ ꯐꯖꯅꯁꯨ ꯍꯥꯏꯕꯤꯗꯕꯀꯣ ꯑꯗꯣ ꯑꯩꯅꯁꯨ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯕ ꯑꯩ ꯏꯇꯣꯝꯇ ꯂꯥꯁ ꯆꯦꯛꯑꯞꯀꯗꯣ ꯆꯠꯄꯅꯤꯅꯀꯣ ꯑꯗꯣ
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯄꯣꯛꯑꯝꯗꯥꯏ ꯃꯇꯝꯁꯤꯒ ꯂꯩꯇꯗꯅꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯄꯨꯡ 9 ꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯚꯤꯖꯤꯠ ꯇꯧꯔ ꯍꯜꯂꯛꯄꯗ ꯄꯨꯡ 9 ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯝ ꯎꯄꯥꯏ ꯂꯥꯝꯕ ꯐꯪꯗ꯭ꯔꯦꯕ ꯌꯨꯝꯗꯁꯨ ꯃꯃꯥꯁꯦ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯅꯤ ꯃꯃꯥꯗꯁꯨ ꯋꯥꯁꯦ ꯑꯩꯈꯣꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯗꯣꯛꯇꯔꯁꯤꯅꯗꯤ ꯍꯥꯏꯗꯤ ꯈꯔ ꯍꯦꯟꯐꯗꯕ ꯃꯇꯝꯁꯦ ꯊꯥꯖꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯡꯉꯥꯟꯕꯒꯤ ꯑꯩꯈꯣꯏ ꯕꯦꯒꯁꯤꯗꯤ ꯄꯦꯛ ꯇꯧꯔꯦ ꯕꯦꯒ ꯄꯦꯛ ꯇꯧꯔꯒ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯏꯔꯨꯊꯣꯛꯄ ꯆꯪꯈ꯭ꯔꯤꯉꯩꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤꯈꯣꯏꯗ ꯀꯣꯜ ꯇꯧꯔꯦ ꯑꯗꯨ ꯏꯃꯥꯟꯅꯕꯤꯗꯣ ꯕꯣꯔꯃꯣꯟꯅꯦꯕꯀꯣ ꯃꯣꯏꯒꯤ ꯕꯣꯔꯃꯣꯟ ꯍꯥꯏꯕ ꯌꯥꯇꯤꯗꯣ ꯑꯗꯨ ꯏꯃꯥꯟꯅꯕꯤꯁꯦ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯃꯣꯏ ꯃꯧꯄꯥꯅꯤꯄꯥꯁꯤꯡ ꯖꯥꯝꯅ ꯂꯩ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯈꯔ ꯖꯥꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩ ꯀꯩꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩ ꯂꯣꯏꯅꯃꯛ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯥꯏꯅ ꯑꯗꯩ ꯑꯩꯅ ꯃꯇꯥꯡꯗꯨꯒ ꯑꯥꯝꯁꯨꯗꯁꯨ ꯈꯔ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯇꯧꯔꯒ ꯃꯣꯏꯒꯤ ꯈꯨꯊꯥꯡꯗꯒꯤ ꯈꯔ ꯄꯥꯎ ꯐꯥꯎꯍꯜꯂꯦꯕꯀꯣ ꯑꯗꯨꯒꯁꯨ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯃꯥꯏ ꯄꯥꯛꯂꯛꯇ꯭ꯔꯕ ꯑꯗꯣ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯦ ꯑꯗꯨꯒꯁꯨ ꯔꯦꯁꯄꯣꯟꯁꯁꯦ ꯂꯥꯛꯇ꯭ꯔꯕꯀꯣ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕ ꯑꯗꯩ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯧꯕꯤꯕꯗꯒꯤ ꯀꯃꯥꯏꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯧꯄꯥꯅꯤꯄꯥꯁꯤꯡꯗꯨꯅ ꯃꯃꯥꯟꯅꯕ ꯃꯊꯪ ꯇꯧꯔꯒ ꯄꯥꯎ ꯐꯥꯎꯕꯗꯒꯤ ꯏꯁꯦ ꯑꯦꯔꯦꯟꯖꯃꯦꯟ ꯍꯥꯏꯗꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯤ 2-3 ꯊꯥꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯟꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯤ ꯑꯃꯒ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯂꯥꯁꯇ ꯄꯤꯕꯤꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯦꯕꯀꯣ ꯃꯣꯏꯅ ꯏꯆꯦꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤꯅꯤ ꯍꯥꯏꯅ ꯇꯧꯗꯅꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯋꯥꯃꯟꯒ ꯄꯤꯌꯦꯕꯀꯣ ꯑꯋꯥꯃꯟꯒ ꯄꯤꯕꯗꯣ ꯃꯣꯏ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯧꯕ ꯌꯥꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯋꯥꯁꯤꯡꯁꯦ ꯍꯥꯏꯔꯒꯅꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯆꯥꯇꯣꯟꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯇꯧꯔꯒ ꯐꯪꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗꯁꯨ ꯏꯇꯩ ꯏꯅꯥꯎ ꯈꯛꯇꯪ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯨꯒ ꯂꯩꯔꯒꯀꯣ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯅꯕ ꯃꯤꯐꯥꯎ ꯂꯩꯇꯕ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯅꯕ ꯃꯤꯐꯥꯎ ꯂꯩꯇꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯀꯩꯅꯣ ꯄꯨꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯁꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠ ꯄꯨꯁꯤꯟ ꯇꯧꯕ ꯁꯔꯀꯥꯔꯒꯤ ꯑꯁꯥꯗꯣ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏꯅ ꯀꯧꯔꯒꯅꯦ ꯅꯤꯅꯦ ꯈꯛꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯣꯛꯈꯤꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯆꯥꯇꯣꯟꯒꯤ ꯅꯨꯃꯤꯠꯁꯦ ꯈꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯥꯏꯅꯕꯁꯨ ꯂꯩꯕꯅꯤꯀோ ꯑꯩꯒꯤ ꯆꯤꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯅꯥ ꯂꯩ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯈꯪꯕ ꯉꯝꯕꯅꯤꯅ ꯃꯇꯥꯡꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯕ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯩꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯃꯣꯏ ꯀꯅꯥꯝꯅ ꯌꯥꯕꯤꯔꯛꯈꯤꯗꯦ ꯀꯅꯥꯝ ꯊꯣꯛꯄꯤꯔꯛꯈꯤꯗꯦꯕꯀꯣ ꯂꯩꯔꯒ ꯐꯪꯕꯅꯦ ꯍꯥꯏꯅ ꯑꯗꯣ ꯂꯩꯕ ꯐꯪꯗꯕꯒꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯗꯣ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯄꯤꯔꯒ ꯍꯥꯏꯗꯤ ꯋꯥꯏꯠ ꯕ꯭ꯂꯗꯇꯣ ꯁꯨꯡꯉꯒ ꯀꯦꯟꯗꯤꯗꯦꯠ ꯄꯤꯗ꯭ꯔꯒꯗꯤ ꯐꯪꯗꯕ ꯃꯇꯝꯗꯨꯒ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯋꯥꯏꯠ ꯕ꯭ꯂꯗꯇꯣ ꯁꯨꯡꯉꯒ ꯋꯥꯏꯠ ꯕ꯭ꯂꯗꯇꯨꯁꯨ ꯃꯥꯒꯤ ꯇꯥꯏꯃꯤꯡ ꯂꯩꯌꯦꯕ ꯑꯗꯨ ꯈꯛꯀꯤ ꯃꯅꯨꯡꯗ ꯂꯥꯛꯑꯒ ꯍꯥꯞꯄꯧꯒꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯤꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯦ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯊꯣꯛꯈꯤꯕ ꯃꯇꯨꯡꯏꯟꯅꯀꯣ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯁꯨ ꯑꯝꯇꯪ ꯆꯥꯎꯅ ꯇꯧꯒꯦ ꯇꯧꯕ ꯃꯄꯥꯁꯤꯁꯨ ꯐꯔꯛ ꯇꯥꯅ ꯍꯦꯛꯇ ꯌꯥꯎꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯒꯁꯨꯅꯦꯀꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯦ ꯑꯩꯁꯦ OTꯗ pusalakanda ꯑꯃꯨꯛ OTꯗ ꯑꯩꯁꯦ ꯍꯤꯞꯀꯠꯂꯀꯥꯟꯗ ꯑꯃꯨꯛ ꯅꯪꯒꯤ ꯍꯁꯕꯦꯟꯒ ꯎꯅꯗ꯭ꯔꯤꯌꯦꯅ ꯁꯣꯝꯗꯗꯤ ꯃꯤ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤ ꯍꯁꯕꯦꯟꯗꯨꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯕ ꯑꯣꯄꯔꯦꯁꯟ ꯇꯧꯋꯤꯗꯣ ꯑꯩꯈꯣꯏ 2 ꯈꯛꯇꯅꯦꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯗꯣ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯄꯔꯦꯁꯟ ꯍꯤꯗꯥꯛ ꯂꯧ ꯆꯠꯈꯤꯕ ꯃꯤꯗꯣ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯁꯤꯁꯇꯔꯗꯨꯅ ꯐꯣꯟ ꯇꯧꯕꯤꯔꯒ ꯃꯥꯅ ꯑꯐꯕ ꯃꯤ ꯑꯣꯏꯕꯒꯤ ꯐꯣꯟ ꯇꯧꯕꯤꯔꯒꯀꯣ ꯅꯪ ꯍꯁꯕꯦꯟꯒ ꯑꯝꯇ ꯎꯅꯈꯣ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯑ ꯎꯅꯍꯜꯂꯦꯕꯀꯣ ꯁꯨꯝ ꯍꯥꯞꯄꯒꯦ ꯖꯩ ꯂꯛꯈꯤꯃꯤ ꯈꯪꯗꯦ ꯌꯥꯔꯗ꯭ꯔꯥ ꯋꯥꯠꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯌꯦꯡꯒꯦ ꯃꯔꯣꯏ ꯃꯔꯥꯡꯗꯤ ꯁꯤꯅ ꯂꯣꯏꯅ ꯍꯥꯞꯄꯒ ꯂꯣꯏꯔꯦꯕꯀꯣ ꯊꯨꯝꯁꯦ ꯆꯥꯗ꯭ꯔꯥ ꯈꯪꯗꯦ ꯀꯤꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟꯗꯤ ꯀꯪꯁꯟꯈ꯭ꯔꯒ ꯃꯍꯤꯁꯦ ꯌꯥꯎꯗꯕꯗꯣ ꯌꯣꯡꯆꯥꯛꯁꯦ ꯑꯩꯅ ꯈꯔ ꯍꯥꯞꯄꯦ ꯑꯉꯧꯕꯗꯤ ꯁꯤꯒ ꯂꯣꯏꯔꯒ ꯂꯩꯔꯦꯕꯀꯣ ꯑꯉꯧꯕꯁꯦ ꯄꯣꯡ ꯍꯋꯥꯏꯒ ꯑꯂꯨꯒꯗꯣ ꯑꯉꯧꯕꯅꯤ ꯑꯗꯩ ꯍꯋꯥꯏꯁꯦ ꯁꯧꯗ꯭ꯔꯤ ꯃꯌꯥꯝ ꯑꯣꯂꯥꯡꯕꯅꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯨꯃꯥꯡꯒꯤ ꯆꯠꯊꯣꯛ ꯇꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯅꯁꯨ ꯐꯦꯟꯁꯦ ꯃꯨꯊꯠꯂꯒ ꯊꯝꯕꯤꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯇꯝꯗꯨꯒꯁꯨ
ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯃꯄꯥꯏ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯂꯩꯗꯣ ꯃꯄꯥꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯆꯥꯟꯗꯤꯒꯔꯗ ꯗ꯭ꯌꯨꯇꯤ ꯂꯥꯛꯇꯅ ꯆꯠꯊꯣꯛꯈ꯭ꯔꯦꯕꯀꯣ ꯃꯄꯥꯅ ꯗ꯭ꯌꯨꯇꯤ ꯂꯥꯛꯇꯅ ꯑꯗꯣ ꯗ꯭ꯌꯨꯇꯤ ꯂꯥꯛꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯄꯥꯗꯣ ꯌꯥꯎꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯍꯥꯟꯕ ꯐꯥꯔꯁꯀꯤꯗꯨꯒꯁꯨ ꯌꯥꯎꯗꯦ ꯍꯟꯗꯛꯁꯨ ꯌꯥꯎꯕ ꯐꯪꯗ꯭ꯔꯦꯕꯀோ ꯑꯗꯣ ꯃꯄꯥ ꯌꯥꯎꯗꯕꯅꯤꯅ ꯆꯠꯈꯤꯕ ꯆꯍꯤ ꯑꯅꯤꯃꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯤꯛꯅ ꯇꯧꯋꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯤꯒꯤꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯗ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯤ ꯈꯔ ꯂꯥꯛꯇꯣꯏꯗꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯆꯥꯛ ꯈꯔ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯔ ꯆꯥꯛꯁꯦ ꯈꯔ ꯑꯦꯔꯦꯟꯖ ꯇꯧꯕꯅꯦꯕ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯌꯥꯝꯅ ꯆꯥꯎꯔ ꯇꯧꯕꯗꯣ ꯅꯠꯇꯦꯕꯀꯣ ꯑꯁꯤꯐꯥꯎꯗ ꯏꯇꯣꯝꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯦꯛꯃꯨꯛ ꯂꯧꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯩ ꯉꯥꯁꯤꯁꯨꯅꯦ ꯂꯤꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕ ꯇꯧꯔꯝꯃꯤꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯐꯪꯗ꯭ꯔꯤꯕꯀꯣ ꯃꯔꯨꯝ ꯍꯧꯖꯤꯛꯇꯤ ꯃꯔꯨꯝ ꯆꯪꯕ ꯃꯇꯝꯅꯤꯅ ꯃꯔꯨꯝ ꯌꯥꯎꯗꯕꯗꯣ ꯐꯪꯗ꯭ꯔꯤꯕ ꯃꯔꯨꯝ ꯌꯥꯎꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯉꯥꯁꯦ ꯊꯣꯛꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯤꯗꯤ ꯌꯥꯝꯗꯦꯕ ꯑꯗꯣ ꯑꯩꯅ ꯀꯤꯂꯣ ꯑꯅꯤꯈꯛ ꯉꯥꯁꯦ ꯂꯧꯔꯤꯅꯦ ꯑꯗꯨꯏꯁꯨ ꯑꯩꯅ ꯃꯔꯨꯝꯗ ꯅꯝꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯣꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯁꯤ ꯄꯥꯈꯠꯂꯤꯕ ꯑꯗꯨꯝ ꯃꯄꯥ ꯂꯩꯇꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯁꯣꯔꯇꯦꯖ ꯑꯣꯏꯕꯁꯦ ꯃꯤ ꯃꯃꯥꯡꯗ ꯆꯣꯛꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯏꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅꯅꯦ ꯌꯥꯝ ꯄꯥꯈꯠꯂꯦꯕꯀோ ꯑꯗꯣ ꯃꯄꯥ ꯂꯩꯕ ꯑꯣꯏꯗꯤ ꯁꯣꯔꯠ ꯑꯣꯏꯔꯁꯨ ꯐꯠ ꯂꯥꯎꯅ ꯆꯠꯂꯒ ꯍꯥꯏꯗꯤ ꯃꯦꯀꯞ ꯇꯧꯅꯕꯒꯤ ꯑꯃꯈꯛ ꯂꯩꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯇꯕꯗꯣ ꯀꯞꯅꯤꯡꯉꯤ ꯋꯥꯏ ꯍꯥꯏꯗꯤ ꯏꯇꯣꯝꯇ ꯍꯣꯠꯅꯕꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯄꯣꯠꯇꯦꯀꯣ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯅꯤ ꯑꯦꯛꯆꯨꯋꯦꯂꯤ ꯑꯆꯧꯕꯁꯤꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯆꯥꯎꯅ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯃꯥ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅꯀꯣ ꯑꯁ ꯍꯨꯃꯥꯡ ꯂꯣꯏꯔꯦꯗ ꯑꯗꯣ ꯆꯥꯎꯅ ꯇꯧꯔꯤꯗꯣ ꯃꯆꯥꯁꯤꯒꯤ ꯃꯇꯝ ꯌꯧꯔꯛꯄꯁꯤꯒꯅꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯄꯥꯁꯨ ꯑꯌꯥꯝꯕ ꯌꯥꯎꯗꯕ ꯑꯆꯧꯕꯁꯤꯒꯤ ꯃꯇꯝꯗꯗꯤ ꯃꯄꯥꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯍꯟꯗꯛꯁꯤꯗꯤ ꯑꯩꯅ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯑꯩꯅ ꯈꯜꯂꯕꯀꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯅꯦ ꯀꯦꯛ ꯂꯧ ꯆꯠꯄꯗ अमुक फंगरसी हाँ अरे गुलाब जामुन केक लो बुलाए केक जिंगसी हुई हाँ ये थोड़ा ज़्यादा फ्लैट नहीं हुआ नहीं अभी फोटो के हिसाब से हम तो ऑर्डर नहीं लिया था हाँ जी है नहीं कहाँ पे हाँ केक लो बड़ा लाए लो सोना सिकुन बहाउरे बलून पुरे बोका ता कापू बेलून कामी कापू यार सु कापू हाँ आई बेलून से चाव दरो सीजन को इबे करे चाव ये सीजन को इबे कोम चाव ये आई ये भी बता दो मैं नहीं काम हम चाव ये ओए काम नन ga dai la ga lu bi da to mun pa na ne Agape. Pin so nia na boy gram bi o ma ta ton superman do chang re na na ta bol ke ya ro superman do chang re mani cha da to bo cha do Happy birthday,